Hello Mayam. Hello em. Anh ngasi na call prank tau ke. Ai call prank tau wang ba haiti ba ko ai call prank tau sto jadri mingon da do ai ngasi yumnam sister da ahan ba call prank tau do ni do call prank je moi gi call prank tau ma tan da moi gi topic to ka ke ne moi gi hai ga da ba sing do I ra ga tham ni kai na hai na dra ne ko do ai gi thamau de ba ko ai dum call prank tau do ni ngasi gi call prank hina kaino ka ke ne aho ba call prank ko do ai gi call prank je ani rak thong na tau do ni ba hayeng amu tau ba ni ngasi an ahan ba tau ga hayeng na finishing ne ba ko do je to ma ngon da call tau na thing thang la ta ba du ga hay tau tang ching ga ne wa ngang kan ko tao lên là wa ngang còn hello Hello. cái nó cái này ai không nghĩ bỏ hello Kanano? ma insta da du kui nai ga wari shuna mi da khang dra ne Kanano? Cachar Ningol ni ne Makon khang na to ise. cái tu mi ra Isa nungai jaba. ma ja ai ding asi si ga naram do karam ga dra kai nai na khalli Ka tida. ai nga sai una nong da phone tang tau gai to rom bani aba nang naram do karam ga dra ai na du khalla ga dum ngak le ga tau ra ga ai na do ai khalli na hujik to dum timing je nong da video call tau ra ga ka wari am tang suna ge kai na khalami bane kwa Video call nungai to ma de ji sa arum kan na hauriya ba. nate nga kaya nang na kai gumba naran do selam ba tara ga dine kwa adu mai na khalami bane ado ai su ni ne ngon dai nong da hai do khoi bai ma le yen hai bu ado ai heng la kan ya ba bai de ne bai su leite ine cha ma thon ta ni ba ado ai nangi do kai mafam do kai ha ge ne Khoidi control le kai ni ji je. control le kai adom kai ha ge khun do kai ha ge ne le kai du budi control le kai hai na Silver ni na. acha si ba kwa adom nang kai kuma ai kai kuma la ko ta di nang ne masa su nungai ti ai heyeng nu din da ka dung hak tang mati ki tang thokwi ra ke ra thongan bok tang ai du Yani. adoi nang ona na to una ning na tawri ni ai thon ta ne ba lak toi do bai ga ja hoi bai le ti bo ko ni cha ma thon ta ni ba jum da Hoi. Yani je. nungai nang ko ai da ba cha ka cha ro Number khang da ba du ta wi ni da. Ti ai number ne na no bala ba ni na ne. Ko sa call prank du la adu yi ti ai number call sil la ni number kana ne mo cha sing yam tawri ma ti ai khang do ko to ga ai du khang ja ba. Hỏi call prank đi na tie ai cái giờ siang mà nè Hoi. ai là tụi đang quan đàn hay hori và cái nói đi làm na lạc tôi ni na hay nang gamu una dra ga diam ko gamu kwa Hoi. adu na college ka di sa loi na hay si dia Chalo ai chat ke to ram bani ba college ai ado ai lu se kan na thung ma bani na corona ni na ai ne chala roi. o nei jum dei thongan đi kiam lap ke Akoi jum thung an ina na I ba ngang mung chui da na. Nong ji phang na ngang thang di hak cha arum hauri ne ba. Do ya ni da. ado kai no ne ai heng kwa ai ayuk ta gi bugi thok la kan ni ba kwa thula ga do phone ta ro kya ba kwa duga adum nang chu mati khitang ni hai thonga bu tong ju dum thok pi ro ba kwa Hoi yani. jam na ka sang na ka hai jer oi no no mo sa ka ngai ta ba duga Hoi de yani. phải rồi thầm mà có đâu có mày ao Prank ka to ra. lang rồi phone đi thầm mà mẹ có đâu có mèo có
ꯑꯩ ꯅꯣꯡꯅꯤꯡꯕꯅ ꯁꯤꯔꯦ ꯃꯥꯛꯇꯣ ꯃꯁꯥꯁꯨ ꯉꯝꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯛꯇꯣ ꯖꯥꯝꯅ ꯊꯣꯛꯍꯜꯂꯔꯣꯏꯒꯦ ꯃꯥꯛꯀꯤꯗꯤ ꯒꯥꯔꯤ ꯐꯠ ꯐꯠ ꯇꯧꯕ ꯑꯃꯈꯛꯅꯤ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯍꯥꯏꯅ ꯆꯦꯟꯕ ꯒꯥꯔꯤ ꯐꯠ ꯐꯠ ꯇꯧꯕ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯒꯤꯗꯣ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯛꯎ ꯍꯥꯏꯔꯕꯨꯗꯤ ꯃꯥ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯏꯟꯁꯇꯥꯗ ꯋꯥꯔꯤ ꯁꯨꯅꯕꯗꯁꯨ ꯑꯗꯨꯝ ꯃꯥꯛꯇꯣ ꯀꯩ ꯍꯥꯏꯒꯅꯦ ꯑꯇꯣꯞꯄ ꯌꯨꯇꯨꯕꯔꯁꯤꯡꯒ ꯃꯥꯟꯅꯗꯦꯕꯀꯣ ꯃꯥꯛꯁꯦꯀꯣ ꯅꯦ ꯃꯤꯁꯦ ꯆꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯅꯒ ꯃꯦꯁꯦꯖ ꯇꯧꯕ ꯈꯣꯠꯄ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯑꯦꯕꯅꯦ ꯆꯝꯃꯤꯗꯨ ꯃꯤꯗꯣ ꯑꯗꯣ ꯑꯩꯅꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯀꯣꯜ ꯄ꯭ꯔꯦꯡ ꯅꯠꯇꯦꯅ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯒꯦ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒꯦꯀꯣ ꯍꯌꯦꯡꯁꯦ The next day. ꯍꯦꯜꯂꯣ ꯃꯌꯥꯝ ꯉꯔꯥꯡ ꯑꯩꯅ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔꯗ ꯀꯣꯜ ꯇꯧꯈꯤꯕꯗꯣ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯦꯡ ꯀꯣꯜꯗꯣ ꯉꯁꯤ ꯁꯛꯁꯦꯁ ꯑꯣꯏꯍꯜꯂꯁꯤꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯂꯥꯛꯏꯌꯦꯅ ꯍꯥꯏꯖꯤꯟꯅꯔꯒꯅꯦ ꯃꯥꯛꯇꯣ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯀꯧꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯊꯣꯛꯂꯛꯇꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯌꯦꯡꯉꯁꯤꯀꯣ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯌꯦꯡꯉꯒꯦ ꯍꯧꯖꯤꯛ আপুনি কল কৰা নম্বৰটো বৰ্তমান নেটৱৰ্ক কভাৰেজ এৰিয়াৰ বাহিৰত আছে অনুগ্ৰহ কৰি কিছু সময় পিছত চেষ্টা কৰক ꯉꯥꯏꯍꯥꯛ ꯇꯧꯔꯒꯦ ꯑꯗꯨꯀꯣ ꯃꯥꯛꯁꯦꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯤꯆꯦ ꯍꯥꯏꯅ ꯀꯧꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯝꯇꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯗꯣ ꯃꯥꯛꯁꯦ ꯊꯣꯛꯄꯤꯔꯛꯄ꯭ꯔꯥ ꯍꯥꯏꯗꯣ ꯃꯑꯣꯡꯗꯣ ꯑꯝꯇꯪ ꯌꯦꯡꯁꯦꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯐꯣꯟ ꯇꯧꯔꯤꯗꯣ ꯃꯥꯒꯤ ꯐꯣꯟꯁꯦ ꯅꯦꯠ ꯂꯩꯇꯦ ꯍꯥꯏꯔꯦ ꯃꯥꯒꯤ ꯐꯣꯟ ꯆꯪꯉꯤꯉꯩ ꯃꯔꯛꯁꯤꯒ ꯑꯩꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯍꯜꯂꯛꯀꯦ Nangi mai thong se thazani thazubu ngambi mai thong nangi miss na di sajini saji mitta bu ngambi abu ngambi kuchuri nangi khong thang di kanga khong thang bu ngambi ni bum bum parati nangi thambo amomni ngaroi sa pani kalak na famoi ꯑꯗꯣ ꯃꯥꯒꯤ ꯐꯣꯟ ꯉꯥꯏꯕ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨꯁꯨ ꯇꯥꯊꯣꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯃꯨꯛ ꯐꯣꯟ ꯇꯧ ꯌꯦꯡꯒꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯅ ꯈꯜꯂꯛꯏꯕ ꯑꯁꯥꯁꯦ ꯄ꯭ꯂꯥꯅꯤꯡꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯛꯇꯕꯁꯦ ꯋꯥꯈꯜꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯍꯦꯜꯂꯣ ꯑꯣꯏ ꯅꯪ ꯀꯥꯏꯗꯅꯣꯅꯦ ꯆꯤꯆꯦ ꯀꯥꯏꯗꯅꯣ ꯍꯧꯖꯤꯛ ꯑꯩ ꯊꯣꯛꯂꯛꯑꯦꯅꯦ ꯆꯤꯆꯦꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯒ ꯃꯥꯏ ꯃꯃꯥꯗ ꯍꯥꯏꯔꯝꯒꯦ ꯑꯩꯅꯦ ꯈꯪꯉꯕ ꯑꯦꯁꯥꯏꯟꯃꯦꯟ ꯊꯤꯜꯂꯨꯕ ꯀꯨꯏꯔꯣꯏ ꯑꯩ ꯂꯥꯛꯑꯅꯤ ꯃꯤꯅꯤꯠ 10 ꯃꯅꯨꯡꯗ ꯑꯣ ꯀꯥꯏꯗ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯀꯩꯅꯣ ꯅꯤꯡꯊꯦꯡꯒꯨꯟ ꯐꯥꯎꯔꯛꯀꯗ꯭ꯔꯣ ꯑꯩ ꯀꯩꯅꯣꯗꯩꯅꯤꯅꯦ ꯁꯨꯝ ꯁꯤꯜꯚꯥꯗꯩꯅꯤꯅꯦ ꯁꯤꯜꯚꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯦꯟ ꯁꯣꯔꯣꯛꯇꯨꯗꯩꯅꯤ ꯑꯗꯨꯝ ꯍꯜꯂꯛꯇꯣꯏꯁꯦ ꯑꯣ ꯔꯦꯜ ꯏꯁꯇꯦꯁꯟꯗꯣ ꯂꯥꯟꯒꯗ꯭ꯔꯣ ꯂꯥꯜꯂꯣꯏ ꯃꯦꯟ ꯁ꯭ꯇꯦꯁꯟ ꯍꯥꯏꯗꯤ ꯃꯦꯟ ꯔꯣꯗꯇꯣ ꯑꯗꯨ ꯑꯗꯨꯝ ꯂꯥꯜꯂꯛꯇꯣꯏꯅꯤ ꯀꯌꯥꯝ ꯂꯥꯞꯀꯦ ꯅꯪꯒꯤ ꯃꯐꯝꯗꯨꯗꯒꯤ ꯏꯁꯇꯦꯁꯟꯗ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯃꯥꯒꯤ ꯅꯦꯠ ꯌꯥꯗꯦꯕ ꯑꯗꯨꯅꯅꯤ ꯃꯥꯒꯤ ꯅꯦꯠ ꯌꯥꯗꯦꯕ ꯉꯁꯥꯏꯗꯒꯤꯅ ꯐꯣꯟ ꯇꯧꯕꯗꯣ ꯆꯪꯗ꯭ꯔꯤꯗꯣ ꯃꯥꯒꯤ ꯅꯦꯠ ꯌꯥꯗꯦꯗꯣ ꯃꯥꯛꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯊꯥꯖꯈ꯭ꯔꯦꯕ ꯑꯗꯣ ꯑꯩ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯑꯝꯇ ꯁꯨꯅꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯈꯪꯗꯦꯕ 1 hour later. ꯃꯥ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯦꯀꯣ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯍꯣꯏ ꯆꯤꯆꯦ ꯀꯥꯏꯗ ꯂꯩꯔꯝꯒꯦ ꯍꯥꯏꯅꯣ ꯅꯪ ꯊꯣꯛꯑꯕꯣ ꯑꯩꯗꯤꯅꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯑꯩꯗꯤ ꯑꯗꯨꯝ ꯁꯣꯔꯣꯛꯇ ꯂꯥꯛꯏꯅꯦꯕꯀꯣ ꯅꯪ ꯀꯗꯥꯏꯗꯩ ꯊꯣꯛꯂꯛꯇꯣꯏꯅꯣ ꯁꯤꯞꯇꯂꯥꯗꯩ ꯊꯣꯛꯂꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯁꯤꯞꯇꯤꯂꯥ ꯍꯥꯏꯗꯨꯕꯨ ꯀꯗꯣꯝꯗꯣ ꯑꯩꯕꯨ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯅꯤꯡꯊꯦꯡꯒꯨꯟꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯦꯅꯦ ꯑꯋꯥꯡꯂꯣꯝꯗ ꯂꯥꯛꯑꯦꯅꯦ ꯑꯋꯥꯡꯂꯣꯝꯗ ꯂꯥꯛꯑꯒ ꯔꯦꯜ ꯂꯝꯕꯤ ꯂꯩꯕꯗꯣ ꯔꯦꯜ ꯂꯝꯕꯤ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯔꯦꯜ ꯂꯝꯕꯤꯗꯨ ꯍꯥꯏꯗꯤ ꯆꯤꯆꯦ ꯍꯣꯏ ꯉꯁꯥꯏ ꯀꯗꯥꯏꯗꯩ ꯆꯪꯒꯦ ꯑꯩꯅ ꯂꯥꯛꯄꯗꯅꯦ ꯇꯨꯔꯦꯟ ꯑꯃ ꯂꯩꯌꯦꯕ ꯇꯨꯔꯦꯟ ꯇꯨꯔꯦꯟꯒꯤꯗꯨꯒꯅꯦ ꯏꯅꯦꯆꯥ ꯂꯩꯔꯝꯃꯦꯕ ꯇꯨꯔꯦꯟꯗꯨꯕꯨ ꯑꯩ ꯒꯥꯔꯤ ꯇꯣꯡꯉꯒ ꯂꯥꯛꯑꯦꯕ ꯚꯥꯞ ꯇꯥꯗ꯭ꯔꯦꯕꯣ ꯑꯩꯁꯨ ꯑꯝꯇ ꯅꯪ ꯀꯩꯅꯣꯅꯦ ꯅꯪ ꯈꯨꯟ ꯃꯅꯥꯛ ꯑꯣꯏꯔꯒ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯅꯦ ꯇꯨꯔꯦꯟ ꯑꯃ ꯂꯩꯅꯦ ꯇꯨꯔꯦꯟꯒꯤꯗꯨꯒꯅꯦ ꯑꯩ ꯑꯣꯇꯣ ꯇꯣꯡꯉꯒ ꯂꯥꯛꯑꯦꯕ ꯑꯗꯨ ꯐꯥꯎꯅꯦ ꯑꯗꯣ ꯇꯨꯔꯦꯟꯒꯤ ꯘꯥꯠꯇꯨꯒꯅꯦ ꯏꯅꯦꯆꯥ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯨꯒ ꯅꯠꯇꯦꯅꯦ ꯆꯤꯆꯦ ꯑꯩꯈꯣꯏꯗꯤ ꯂꯥꯞꯄꯤꯅꯦ ꯃꯣꯏꯒ ꯇꯨꯔꯦꯟ ꯂꯩꯕꯗꯣ ꯑꯁꯥ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯅꯦ ꯃꯦꯟ ꯁꯣꯔꯣꯛ ꯃꯅꯥꯛꯇꯅꯤ ꯍꯥꯏꯕ ꯆꯤꯆꯦꯒꯤ ꯂꯥꯏꯗꯨꯗꯤ ꯂꯛꯈꯤꯄꯨꯔ ꯁꯣꯟꯗꯩ ꯅꯠꯇ꯭ꯔꯣ ꯂꯛꯈꯤꯄꯨꯔ ꯁꯣꯟꯗꯒꯤ ꯂꯛꯈꯤꯄꯨꯔ ꯁꯣꯟꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯜꯚꯥ ꯀꯩꯅꯣ ꯁꯤꯜꯆꯔ ꯆꯠꯐꯝ ꯁꯣꯟꯗꯅꯤꯅꯦ
Asa siba di siba kunni dana ning dengun jawraga di siba do na iya ba. Kipuna to palambi ni akoi lambi sina to palambi ni. Duni haido ai huji ning dengun da lai ba ne ning dengun da gai thokle ya ba thokla ga ne ai re turi lon da lai na ti ba ning dengun dai thola ga awang lon da lai ne ba oi lon da lai ne ba. Oi lon da la ga dukan ju lai ba do gi lamhang asang wam ju lai ba do ai dum la e la ga kaino to ba rel lambi du ne na sai fast phone to rom ba do du gai thokla ba ni ba. Ai college da lai ado halai ba hajik pudi ado rel lambi da la aga rel main sorok tu da thokla ke sip ta la ga dai dai thok to yong sip ta la lambi du da lai ramo ji je dum sa sip ti la lambi hai ro moi da dum hang sip ta la lambi rel sorok to la ga sum la ga lambi ma thokpom le bani ado lambi du da lambi ani lai ne ani moi mana tu mi lai tro lai ba du da hangwa ba Ado mana haiba mi duga ina hange ba ko yumna mai na hairaga muju khangi ne lai sabi macha durai khanga ba aina mani ene na haiba mo haba dudi son side tagi chatlu ai do mamang longi lambi duga moina thilai ya bane ado mamang gi lambi dudi lap kani ba siptala lambi do adu ai lawa ba siptala lambi do ta hayo aina adika room da lai ya ba dui de ai ngai ramage ko hoi hoi Hadi thaja khare ba duga mana siptila lambi aina haisina mu siptila si mu kadum da lai bai khangre ai khoi bai dan dam phone to na hange siptila lambi ai je kadum da lai ke na khangde lambi sum khang de ba ai ne ha na ne chahi kaino gi chahi kuina ba chahi tramanga ka phara mane ina chatu base adu ga chatu da khara ku se khara ni jang ya ba adu gi do hello oba kaino hange ba ka no gi shiba gi nam sister aina lai sabi macha ma youtuber oi bodo asna mu karam dunia lai ne adu ka gi na no gi du ga gi chakhaga shiba chapada siptila aina am lai bro Siptila mamang lai kai main road manak tu ni ai ne Yumnam sister se kanano ai YouTube ta mai kana lebra Yumnam sister blog hai na doi de na huji hai doi se ai huji lai e siga siptila ka no re lambi se gi no polon da ka ga awang lon da hai dei ni na hai doi ba ko ka yo no ai no mo do ko ji nei ra thankful da ri ni he school pasla school lo yo re ti ye kadam tum dim je kara kadam na hai de ha pasla ji lo tum dim मुझे स्टिकर पे दो यार ayo ba de lambi ni le manung lagai ra lambi ni si amana manung ma ta ma de ma de che ke ha kar mana bi la ko ma ha मुझे भी दो यार मुझे Bye bye nang bi se sukang khangda bane ko ina akoi gi bai da ne mu phone to ga hangaga de gi mana location je hai ba si si je ore ko le hai go ina ado mu ai ma ngon da mu phone to ge ai gi puri se wa chalak la ba puri ni ba si gi se na mayang ka khara kang ba si lo re i sa je I don't really know what comes next. I'm just doing my best, even though I'm so stressed out. Everything just feels like a test that I fail, so depressed when I can't seem to get out. But something deep inside won't let me quit. Ma khang ra wang de call break ni ai do A few moments later. Hello hello oi kai no ne ai ne re lambi du gi ne no polon da lai ko no polon da la ga mu awang lon da hai ro na awang lon da mo hai re ba hai ra ga du school ma lai ra mi ne ka school ne boss kan de thok ko ni ai da wan to ri ne school ma lai ra mi ne school du gi kai no chumting cha toi nyai ne hu ji ki siptila do siptala da school le hai ba siptila do jawdri ngai da ne school ma lai ye ba ko pasla school ma am khak lai ne lai bra adu school da khatang lang khale ya ba do siptila du di jawdri ya ba du gi chatlu ai na hai moi na hai ri ba ne school ma phangani adu gi siptila do jawdri ne na hai ri ya ba to kai jawra gi haji school lo khara lang khale wa li ne du di pai ba ai manung cha pa ya reng
nang gari puido no yungi gari ro. ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯒ ꯍꯜꯂꯛꯄ ꯑꯗꯣ ꯀꯩꯅꯣ ꯇꯧ ꯀꯗꯥꯏ ꯌꯧꯔꯒꯦ ꯍꯧꯖꯤꯛ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯩꯗꯤ ꯄꯦꯇ꯭ꯔꯣꯜ ꯄꯥꯝ ꯌꯧꯔꯦꯅꯦ ꯆꯪꯉꯛꯇꯣꯔꯦꯅꯦ ꯈꯛꯇꯪ ꯉꯥꯏꯔꯦꯅꯦ ꯍꯥꯏꯗꯤ ꯁꯤꯞꯇꯂꯥꯗꯣ ꯑꯠꯆꯥ ꯁꯤꯞꯇꯤꯂꯥꯗ ꯈꯤꯇꯪ ꯉꯥꯏꯔꯦꯔꯣ ꯑꯗꯨꯏꯗꯤ ꯐꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯌꯧꯔꯛꯇꯣꯔꯦꯕ ꯌꯧꯔꯛꯇꯣꯔꯦ ꯑꯩ ꯃꯥꯡꯗꯕꯨ ꯎꯔꯦ ꯁꯤꯞꯇꯤꯂꯥꯗ ꯀꯩꯅꯣꯝ ꯈꯛ ꯂꯩꯅꯦ ꯆꯤꯆꯦꯒꯤ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕ ꯃꯥꯟꯖꯜꯂꯛꯑꯦ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯒ ꯄ꯭ꯔꯦꯡ ꯀꯣꯜ ꯀꯥꯏ ꯇꯧꯈꯠꯂꯛꯏꯗꯨꯕꯨ ꯃꯇꯦ ꯑꯁꯦꯡꯕ ꯀꯥꯏꯗ ꯂꯩ ꯍꯥꯏꯅꯣ ꯑꯩ ꯁ꯭ꯀꯨꯜꯗꯒꯤ ꯍꯥꯏꯐꯦꯠ ꯌꯥꯝ ꯆꯠꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯥꯡꯗ ꯎꯔꯤꯁꯤ ꯁꯤꯞꯇꯤꯂꯥꯗ ꯀꯩꯅꯣꯝ ꯈꯪꯗꯦꯅꯦ ꯃꯤꯗ ꯍꯪꯉꯣ ꯑꯝꯇ ꯑꯩꯉꯣꯟꯗ ꯄꯥꯏꯍꯜꯂꯧꯗ꯭ꯔꯤꯉꯩ ꯍꯥꯏꯒꯦ ꯃꯤ ꯑꯝꯇꯪ ꯄꯥꯏꯍꯜꯂꯧꯗꯣ ꯃꯅꯥꯛꯇꯤ ꯃꯣꯏ ꯁꯨꯝ ꯐꯝ ꯂꯩꯔꯝꯒꯅꯤ ꯃꯤ ꯍꯥꯏꯔꯣ ꯑꯥꯗ ꯑꯃꯨꯛ ꯍꯅꯨꯕꯤ ꯑꯃꯈꯛꯇꯤ ꯆꯠꯂꯤ ꯃꯉꯣꯟꯗ ꯍꯪꯁꯤꯔ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯄꯥꯏꯍꯜꯂꯣ ꯅꯤꯅꯦ ꯅꯣꯏ ꯁꯤꯞꯇꯤꯂꯥ ꯑꯥꯗꯩꯁꯤ ꯁꯤꯞꯇꯤꯂꯥꯔ ꯍꯥ ꯑꯗꯨꯒꯤ ꯁꯤꯞꯇꯤꯂꯥ ꯑꯩꯉꯣꯟꯗ ꯄꯥꯏꯍꯜꯂꯣ ꯐꯣꯟ ꯑꯝꯇ ꯄꯥꯏꯔꯛꯑꯣꯅꯦ ꯂꯩꯅꯦ ꯁꯔ ꯑꯝꯇꯒ ꯄꯤꯒꯦꯀꯣ ꯅꯍꯥꯒꯤ ꯊꯕꯛꯇ ꯑꯩꯉꯣꯟꯗ ꯌꯥꯎꯍꯜꯂꯛꯀꯅꯨ ꯍꯥꯏꯌꯣ ꯍꯅꯨꯕꯤꯁꯦ ꯃꯣꯟꯗꯥ ꯍꯥꯎꯇꯦꯕ ꯑꯗꯣ ꯐꯔꯦ ꯅꯤꯅꯦ ꯑꯥꯗꯩ ꯁꯤꯞꯇꯤꯂꯥ ꯃꯐꯝꯂꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯀꯩꯅꯣ ꯑꯥꯗꯩ ꯍꯦꯜꯂꯣ ꯃꯥꯡꯗꯩꯁꯦ ꯁꯤꯞꯇꯤꯂꯥꯅꯦ ꯍꯥꯏꯌꯦ ꯑꯩ ꯁꯤꯞꯇꯤꯂꯥ ꯌꯧꯔꯛꯑꯦ ꯀꯥꯏꯗꯅꯣ ꯁꯤꯞꯇꯂꯥ ꯂꯝꯕꯤꯁꯦ ꯐꯥꯎꯅꯔꯔꯣꯏꯗꯕ ꯑꯗꯨꯅꯅꯦ ꯍꯥꯏꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯩꯗꯤ ꯁꯤꯞꯇꯂꯥꯗ ꯂꯩꯅꯦ ꯑꯝꯇꯪ ꯄꯥꯏꯍꯜꯂꯣ ꯃꯤ ꯑꯝꯇꯪꯗ ꯃꯤꯗꯨꯕꯨ ꯎꯗꯦ ꯍꯥꯏꯕ ꯂꯝꯕꯤꯁꯤꯒ ꯑꯃꯐꯥꯎ ꯎꯗꯦ ꯍꯥꯏꯕ ꯑꯩꯗꯤ ꯃꯤ ꯃꯌꯥꯝ ꯎꯔꯦ ꯑꯩꯗꯤ ꯁꯤꯞꯇꯂꯥꯗꯅꯤꯅꯦ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯁꯤꯞꯇꯂꯥ ꯀꯥꯏꯗꯅꯣ ꯍꯥꯏꯕ ꯑꯩꯗꯤ ꯆꯪꯉꯦꯅꯦ ꯃꯅꯨꯡꯗ ꯑꯩ ꯁꯤꯞꯇꯤꯂꯥ ꯃꯈꯣꯡ ꯌꯧꯔꯛꯇꯣꯔꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯔꯒꯦ ꯃꯥꯅ ꯁꯤꯡꯖꯜꯂꯛꯏꯕ ꯃꯥ ꯁꯤꯞꯇꯤꯂꯥ ꯃꯈꯣꯡ Later. ꯐꯣꯟ ꯇꯧꯔꯦ ꯍꯦꯜꯂꯣ ꯀꯥꯏ ꯌꯧꯔꯦ ꯑꯩ ꯁꯤꯞꯇꯤꯂꯥ ꯌꯧꯔꯦ ꯅꯪ ꯀꯥꯏ ꯑꯩ ꯏꯊꯣꯝꯇꯅꯤ ꯑꯩ ꯂꯥꯛꯏꯁꯦ ꯑꯩ ꯍꯟꯕꯗꯗꯤ ꯅꯪꯅ ꯍꯣꯔꯦꯟ ꯊꯤꯟꯕꯤ ꯇꯥꯔꯦꯕꯣ ꯑꯩ ꯉꯝꯃꯔꯣꯏꯕꯣ ꯀꯥꯏꯅꯣ ꯁꯤꯞꯇꯂꯥ ꯀꯥꯏꯗꯅꯣ ꯑꯗꯣ ꯑꯩ ꯃꯈꯥꯗ ꯐꯝꯃꯤ ꯀꯥꯏꯅꯣ ꯅꯪꯒ ꯅꯨꯄꯥ ꯑꯃꯈꯛꯀ ꯅꯪꯒ ꯒꯥꯔꯤ ꯇꯣꯡꯉꯛꯏꯗꯨꯔꯣ ꯀꯥꯔ ꯑꯉꯧꯕ ꯃꯆꯨꯒꯤ ꯑꯉꯧꯕ ꯅꯠꯇꯦ ꯑꯉꯥꯡꯕꯅꯤꯅꯦ ꯀꯥꯏꯅꯣꯅꯦ ꯍꯧꯖꯤꯛꯇꯤ ꯎꯏ ꯁꯤꯒ ꯂꯩꯔꯦꯅꯦ ꯅꯪꯅꯦ ꯇꯥꯗ꯭ꯔ ꯅꯪ ꯎꯔꯦ ꯑꯩꯅꯗꯤ ꯅꯪ ꯎꯔꯦ ꯀꯥꯏꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩ ꯁꯥꯏꯠꯇ ꯑꯣꯏꯔꯣꯟꯗ ꯎꯗꯦ ꯀꯥꯏꯅꯣ ꯅꯪ ꯅꯃꯤꯠ ꯌꯥꯗ꯭ꯔꯦ ꯅꯪ ꯑꯣꯏꯔꯣꯟꯗ ꯀꯨꯝꯃꯣ ꯒꯥꯔꯤꯗꯨꯒꯒꯤ ꯀꯥꯏꯗꯅꯣꯅꯦ ꯑꯩ ꯂꯥꯛꯀꯦ ꯁꯔꯛꯁꯦ ꯑꯃꯨꯛ ꯒꯥꯔꯤ ꯑꯃꯨꯛ ꯊꯠꯆꯜꯂꯛꯏꯌꯦ ꯍꯜꯂꯣ ꯇꯥꯏꯅꯦ ꯂꯩꯔꯝꯃꯣ ꯑꯩ ꯂꯥꯛꯀꯦ ꯑꯩ ꯀꯨꯝꯊꯔꯛꯏ ꯃꯊꯛ ꯀꯥꯔꯨꯔꯦꯕ ꯑꯩ ꯍꯜꯂꯣ ꯑꯩ ꯌꯧꯔꯛꯇꯣꯔꯦ ꯉꯥꯏꯈꯣ ꯑꯩ ꯅꯪ ꯎꯔꯦ ꯅꯪ ꯑꯗꯨꯝ ꯂꯦꯞꯄꯝꯃꯨ ꯑꯗꯨ ꯃꯐꯝꯗꯨꯒ ꯅꯪ ꯆꯥꯛꯀ ꯆꯥꯔꯕꯣ ꯑꯩ ꯀꯣꯂꯦꯖꯇ ꯍꯜꯂꯛꯄꯗ ꯉꯥꯏ ꯋꯥꯁꯨ ꯋꯥꯕꯅ ꯂꯣꯏꯔꯕ ꯏꯁꯥꯁꯦ ꯑꯗꯨꯅꯅꯦ ꯀꯥꯏꯗꯅꯣ ꯅꯪ ꯆꯥꯛꯀ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯆꯥꯔꯛꯇꯦ ꯁꯟꯈꯤꯗ꯭ꯔꯣꯕ ꯑꯣ ꯊꯦꯡꯉꯕ ꯀꯥꯏꯗꯅꯣ ꯍꯥꯏꯌꯣ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡ ꯁꯥꯎꯒꯠꯂꯦ ꯀꯥꯏꯗꯅꯣ ꯑꯩꯅ ꯀꯛꯊꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯐꯣꯟꯁꯦ আপুনি ডায়াল কৰা নম্বৰটো বৰ্তমান ব্যস্ত হৈ আছে ꯃꯥꯛꯁꯦ ꯈꯪꯈ꯭ꯔꯦꯕ ꯄ꯭ꯔꯦꯡ ꯀꯣꯜꯅꯦ ꯍꯥꯏꯁꯦ ꯃꯥ ꯈꯪꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯒꯦ ꯃꯤꯅꯤꯠ ꯍꯥꯏꯗꯤ ꯃꯤꯅꯤꯠ 10 ꯃꯇꯨꯡꯗ ꯇꯧꯔꯒꯦ ꯃꯥꯁꯦ ꯑꯝꯇ ꯃꯌꯨꯝ ꯌꯧꯈꯤꯁꯅꯣꯕ ꯑꯗꯨꯒ ꯇꯧꯔꯒꯦ ꯀꯣꯂꯦꯖ ꯆꯠꯂꯨꯌꯦ ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥꯗ꯭ꯔꯤꯕ ꯌꯥꯝ ꯋꯥꯔꯦꯅ ꯍꯥꯏꯗꯣ ꯅꯨꯡꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯤꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯉꯔꯥꯡꯗꯩꯁꯨ ꯃꯥꯛꯇꯣ ꯃꯁꯥ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅꯅꯦ ꯃꯄꯥꯡꯒꯜꯗꯣ ꯌꯥꯝ ꯁꯣꯜꯂꯝꯃꯅꯦꯕ ꯑꯗꯣ ꯑꯩ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯇꯧꯔꯦ 2 hours later. ꯍꯦꯜꯂꯣ ꯍꯥꯎ
ꯅꯪꯒ ꯑꯩꯒꯗꯤ ꯐꯣꯟꯗꯣ ꯃꯃꯥꯡꯗꯒꯤ ꯏꯟꯁꯇꯥꯗ ꯋꯥꯔꯤ ꯁꯨꯅꯕꯅꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯁꯦꯞ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯔꯛꯏꯅꯦ ꯍꯥꯏꯕ ꯑꯩꯒꯤꯗꯣ ꯅꯠꯇꯦ ꯑꯩ ꯑꯃꯨꯛ ꯀꯜꯂꯤꯕ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏ ꯑꯩꯅ ꯑꯁꯦꯡꯕ ꯃꯥꯜꯂꯨꯔꯕꯅꯦ ꯆꯤꯠꯇꯂꯥꯗꯨꯒ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯒ ꯂꯩ ꯍꯥꯏꯔꯛꯄꯗꯨꯗꯅꯦ ꯑꯩ ꯁ꯭ꯀꯨꯜ ꯔꯦꯜ ꯄꯇ꯭ꯔꯤ ꯂꯩꯕꯗꯨꯗꯣ ꯖꯧꯔꯨꯔꯦꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯑꯗꯣ ꯑꯩꯒꯤ ꯉꯁꯤ ꯄ꯭ꯔꯦꯡ ꯀꯣꯜꯗꯤ ꯁꯛꯁꯦꯁꯇꯤ ꯑꯣꯏꯔꯦ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯤ ꯉꯥꯎꯍꯜꯂꯦꯀꯣ ꯍꯥꯏ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕ ꯆꯪꯉꯨꯔꯕꯅꯦ ꯃꯥꯏ ꯒꯥꯔꯤ ꯄꯨꯔꯛꯑꯦꯕ ꯊꯤꯜꯂꯛꯏꯅꯦꯕ ꯃꯥꯅ ꯐꯣꯟꯁꯨ ꯇꯥꯔꯤꯁꯤꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯣ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤꯅꯦ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯤ ꯍꯜꯂꯛꯄꯇ ꯉꯥꯏꯔꯤꯁꯤꯅꯤ ꯑꯗꯣ ꯆꯤꯆꯦꯅ ꯆꯪꯉꯝꯃꯣ ꯍꯥꯏꯕꯗ ꯑꯩꯗꯤ ꯑꯁꯦꯡꯀꯤ ꯃꯥꯜꯂꯨꯔꯕꯗꯒꯤ ꯂꯝꯕꯤꯗꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯑꯃꯨꯛꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯒꯗꯤ ꯑꯩꯅ ꯆꯪꯉꯒ ꯀꯣꯏꯊꯤ ꯊꯤꯔꯕ ꯑꯗꯩꯗꯤ ꯂꯥꯁꯇꯗꯤ ꯂꯩꯔꯝꯗꯕꯗꯨꯗꯗꯤ ꯄ꯭ꯔꯦꯡ ꯀꯣꯜ ꯃꯥꯟꯁꯤꯜꯂꯛꯑꯦꯗꯥꯏꯅ ꯑꯩ ꯍꯜꯂꯛꯑꯕꯁꯨ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯤ ꯍꯥꯏꯅ ꯉꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯦꯡ ꯀꯣꯜꯁꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯔꯦꯀꯣ ꯑꯩ ꯄ꯭ꯔꯦꯡ ꯀꯣꯜꯁꯦ ꯍꯩꯇꯦꯕ ꯑꯗꯣ ꯍꯩꯇ꯭ꯔꯁꯨ ꯍꯩꯅꯕꯨ ꯑꯩ ꯁꯤꯛꯇꯂꯥꯗ ꯀꯣꯏ ꯉꯥꯎꯔꯤꯗꯨꯅꯤ ꯍꯩꯇ꯭ꯔꯁꯨ ꯁꯛꯁꯦꯁꯇꯤ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯅꯗꯥꯏꯅꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯆꯤꯆꯦꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯀꯩ ꯑꯇꯩꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯉꯥꯎꯍꯜꯂꯤ ꯑꯩꯗꯤ ꯁꯥꯎꯅꯤꯡꯉꯨꯔꯕꯅꯤ ꯂꯥꯛꯇꯕꯅꯤꯅ ꯃꯤꯅ ꯑꯇꯩꯒꯤ ꯆꯪꯉꯛꯑꯒ ꯍꯥꯏꯅ ꯊꯝꯃꯒꯦꯀꯣ ꯁꯥꯎꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯁꯥꯎꯗꯦꯗ